Aramai News Guwahati da Manipuri Pau Tabiriba Singbu Ihan Hanba Maktada Chingangbam Suzitrani na Khurumjari. Hojing asigi samlappa Mariba Pau Sing Lobirasi. Mikhal Tangkak Amakaktangi Oina Pangthokadoriba Tamil Nadu, Kerala amsung Puducherry yauna Assamgi ahum suba amsung Aroiba Mikhal aduga West Bengal gina ahum suba Tangkaki Mikhalgi Bot Khombagi matam ngasi numidang wairam loishinkre. Hariba Mikhal sing asi lagliba leibak pokpa numit April gi tang tarukta pangthokadabane. Panba yai West Bengal dadi Tangkak nipan thokna bot thadanagadabane. Tamil Nadu gi Kanyakumari Lok Sabha seat amasung Kerala gi Malappuram Parliamentary seat ki bypoll so hariba numit asimaktada pangthokadabane. Tamil Nadu gi na punna assembly seat chani ga kuntramari Kerala gi na chamaga nipu aduga Union Territory Puducherry gi na punna seat kuntrada mikhal pangthokadoribane. India da COVID case hengalakpadagi Assam lengakna Mumbai amasung Bangalore dagi state asida thunglagadaba air passenger khudimakna thunglagadabagi mangoinana pung humbudrani thoigi manungda COVID test tobagi negative RT-PCR report tangai fadana puraknaba haikhre. Hariba order asi lagliba April gi tang mapandagi chatnaba horagani haina Assam lengakna ngasi thokiba circular amada hairi. Asidasu natana COVID ka mari linana anuba circular amasu ngasi lengakna thokladuna test tobagi mamalda ahongba khara lakli. Laboratory singda RT-PCR COVID test ki oina yamlabada lupa chaunga aduga yumdagi RT-PCR sample khomluba oiragana yamlabada lupa chatret oiragane aduga rapid antigen test na lupa chani yankhaida toba yagani hairi. Panba yai Mumbai amadi Delhi yauna lebagasi state nipanda COVID case hengalakhrabagi matung Assam na chekshin thorang oina masi paikhalakibane. Taseng namak handak marak Assam dasu COVID positive oibagi masing hengalaklibane. Asumna nakal amaromdana mikhal aduga amaromdana COVID ni. Adubo ngasi Assam gi Health Minister Himanta Biswa Sarmana yamnamak angakpa wafam ama phongdokre. Madudi tamthiraba COVID virus asi state asida leitriba maramna masidagi ngangthoknabani haiduna state asigi miyamna marks upagi mathau tade hairakiba sine. India da COVID ki ani suba wave na akanba chaitheng pirakpaga loinana positive oiba amasung sibagi case wangkhalaklingai maragasida himantana asumna marks uptrabasu yai haiba wafam phongdokiba si tasengna ngakningai ni. Mark na makha taraduna masigi matangda expert singa tanabagisu mathau tade masi interim relief amasung final relief oibasu yai nomugi case masing chamadagi henba numit aduda paugi mifam ama kauduna miyambu marks upnanaba haigani hainasu minister asina makha tarakhi. Chairagasida BPF na party asigi Tamulpur mirep oriba Oiramba Rangza Khungurba Sumatarina Handak Mirepche Handokpagi matam loikraba matung party thadolaga BJP changkhibadagi hariba Tamulpur Kendra sigi mikhal yaithoknaba ngasi Supreme Court ta haijakre. BPF ki chief Hagrama Mohilarina hokiba irai numit Tamulpur Kendra gi oina BPF ki mirep nauna onanabagi ayaba pibinaba election commission da haijakibane. Maki party na nominate taukiba candidate aduna sel chabana chingba ain kaiba thawong kayagi khuthangda mikhalgi nimidang kharanidang mamangda maki political allegiance hongkiba sina BPF symbol gi makhada mahakna vote phangbagi hak leitrabani haina Mohilarina chithi asida pankhi. Maki defection asina mikhalgi core requirement of fairness pu khongoine hainasu Mohilarina pankhi hairi. Panbayai hariba Tamulpurgi mikhalasi lakliba April gi tang taru leibak pokpo numit ahum suba amadi aroiba tangkakta pangthokadoribane. Ngasi Chhattisgarh gi Maoist attack namara moiduna Sahid Jawan Singh da Sradanjali katnanabagi damak Assam da mikhalgi campaign tawba lakiba Home Minister Amit Shah swal kusigi mikhalgi campaign da saru gyaramdana kudakta Chhattisgarh pangkre. Helipad ta Paumi Singa wari sanaraduna Minister Himanta Biswa Sarma gi kendra oriba Jalukbari gi manung channa swal kusida bot khomgudabane adubu thawdogasina maram oiraga kudakta chattaba yadre hairamki. Adubu Himanta Biswa Sarma gi mathakta achetpa thajaba thambaga loinana kendra sidagi soidana mai pakani hairamki. Panbayai CM Sarvanand Sonowal yauna luchingbu kaya punna Home Minister ga loinana Himanta gi campaign chathanaba swal kusida thunglakibane. Nakalamarom Himanta su ahanboina mahak masagi kendra asida ngasi campaign gi aroiba numit asida state luchingba kaya ga loinana masamakna vote khongki.
Manipuri Wari Liba Association Assam Lakhipurna Sinduna Numit Mangani Chupna Chathagadaba Pukrambam Sanaba Ningsing Wari Liba Festival Ngasidagi Binakandi Part 2 the Leiba South Barak Holda Hautokre Thoromasida Association Asigi President Saubam Khoimu Singh Vice President Usam Chauba Singh Assam University gi Professor Moirangthem Rajendra Wari Liba State Awardee Manipur gi Konthozam Kunjo Singh Assam University gi Professor Khumuzam Dhiren Singh na Mathang Sitna Mifamapu Athoiba Mithung Amasung Ikai Khumnaba Mithung Oina Saruk Yakhi Thoramga Mari Linana Laikhidraba Wari Liba Pukrambam Sanabana Wari Liba gi Lamda Toramba Kudol Singi Matangda Wangang Loisingna Wafam Kaya Phongdokhi Athoiba Lengbirak Poina Assam University gi Professor Haubam Noni Kumarnasu Wari Liba Thoramga Mari Linana Wangangki Nungthilda Chathagi Bahan Batangaki Thoramda Barak Tampaki Saknara Bawari Liba Zasingi Maraktagi KH Durga Ingudam Pradeep Angom Dilip Kumar Nongthombam Mani Babu Amasung Imfalgi Laisangthem Ibotombana Mahabharat ki Adi Parvat ki Wari Matek Liduna Wari Phangnabagi Thoram Hautokhi Nini Chanboina Hayeng Ningthau Kaba Numitasu Thoramasi Makha Chathagani Hairi Lakadoriba Bosem Sung Kosem Naloba Me Thagi Mathang Sitna Tang Mangam Sung Taruktagi Hogadoriba Class 10 Sung 12 ki Parikha Thagadoriba Mahiroi Singbo Pre-board examination Sing the pass Taude Haiduna Sale deposit Tohanba Amadi Parikha Form fill up Tohandabana Chingba Thong Kya Manipurgi private school Kharada Chathariba Thong Singasi students friendly Oidaba Amadi School gi Mingchat Kidamak Mahiroi Singbo victimized Tauduna Mahiroi Singbo Lalon Bani Asumna Mahairoi Singbu Lalon Pot Onthokpa Yaroi Haina Mahairoi Lup Desamna Chirol Ama Thadorakre Ngasi Nungthil Pung Anirom Tabada Imphal gi Khwairaman Kaithel gi temporary market ta khongup yonba dukan ani mai chakre adubu thodo sida mioi amata sogapan nangba yaukide hairi dukan ani sigi oina charakna lupa lakh taret muki potlam sing mai chakre hairi Kudakta fair service ki team laktuna mai kan khiwaga loinana atopa dukan singda sandokadabadagi kanmangam hoki asumna kalhauba sida Manipur gi CM N Birena Manipur fair service ki personnel singi mathakta thagatpa phongdorakre Ngasi pro democracy amasung anti junta protesters singi mathakta miot minei kya chathariba sida mireng thamlaga Indo Myanmar ngamkhai paringda paulo chaluba paumi team amana namba camera gi footage sing Myanmar army na ngamkhai lansilaga nongmai namduna namphuda muthathankhre hairi London da base oba ITV gi paumi yauna Manipur gi paumi kharana ngarang Myanmar ngamkhai gi khun anida chatuna ngamkhai da hujik oiriba phibam yengsin ki baga loinana ngamkhai lansilaktuna India rom da changjafam loduna leiriba Myanmar gi naharol aniga wari sanakhi lon phauna dabadagi chingmi ichilinau kharagi matengdagi wari sanakhibagi recording sing adu Myanmar army na border lansilaklaga nongmai namduna camera gi footage sing muthat halaga thadorakhi hairi Jiribam Veterinary Department na Sinduna Jiribam gi mafam kiyada sa san singda ngasi vaccination kapagi thoram ama Jiribam gi tongan mafam singda changsinkre Department asigi Joint Director M Mohindra Singh gi meeting wakhada ngasi Laisem Club Kuningthek amadi Kangleicha Club Samu Punbida pangthokhi mafam ani asida chawrakna sa san chamaga kunrom gi mathakda vaccine kapthokhi hairi hayengna makhatana Sinlon Club Hillghat amasung Kha Kunouda Pangthokani Hairi Haukiba Pung Kunmari Sida Wanopogi State Singi Manungda Hosik Pau the Ngasigioina COVID-19 positive Boybigi report Lakrava State Singi Manungda Tripura da Taramari Manipur da Nipan Meghalaya da Taratruk Nagaland da Ama Amadi Mizoram da Ahumni Panbayai Ngasigioina Assam da Hosik Pau Bugioina COVID positive Boybigi report Laktri Adubo Ngarangsu Assam da COVID ki Anuba positive case Humpuni Pan Pankivane Asumna India da ngasi goina hojik pawda COVID ki anoba positive case listing marfutaraga chahum kuntra phangkhre amadi COVID anaba chahumga marfumapan laikhidabagi paw lakli masigi manungda Maharashtra khaktadagi chaniga kuni thoine amadi Maharashtra da ngasi goina hojik pawda COVID ki anoba positive case listing yankhai taret subna humbudramari phangkhre panbayai Maharashtra nathana India gi state khara habadi Karnataka amadi Delhi dasu ngasi COVID ki anoba positive case lising mari gi mathakta phangkhre India da ngasi nomaizing numit anoba COVID positive case lising marfudaraga chahum kuntra phangkhi aduga ngarangna lising marfudara humdoiga chani nifumapan phangkhi
मसिना ममांग चेहिगी सेप्टेम्बर 18 की मतुंगदा हौजिक फाउबगी होइना ख्वाइदिगी वांगबा कोविड केस मसिंगनी इंडिया की रिकवरी रेट सो चादा 39.3 हंथरख्रे लोइनना ngasi नोंमाइजिंग नुमित नौना सिबगी मसिंग चु 438 यौख्रबनी असुमना ओडिशादसु कोविड केस हेंगलकपदगी डिस्ट्रिक्ट 10 दा नुमिदांग पुंग 10 दगी अयुकी पुंग 5 फाउबा हयेंग निंथौकाबा नुमित्तगी नुमिदांग कर्फ्यू थमलगनी दुकान ललोलिति की मफम सिंग ऑफिस इंस्टीट्यूशन सिंग थोंगलोलगनी लोइनना हारिबा मतमसिगी मनुंगदा मी चथोक चसिन तौबतुसु अथिंगबा थमलगनी असुमना कोविड केस हेंगलकपदगी बिहारदसु स्कूल कॉलेज अमदी कोचिंग इंस्टीट्यूशन सिंग एप्रिल 13 फाउबा थिंगजिनख्रे जम्मू काश्मीर एप्रिल 19 फाउबा क्लास 9 फाउबगी ओइना स्कूल सिंग थिंगजिनख्रे अमदी कोविड न ख्वाइदगी सोंगलिबा महाराष्ट्रना वीकेंड लॉकडाउन नाइट कर्फ्यू अमदी अतई अहेनबा अथिंगबा कया निंगथौकाबा नुमित्तगी चटनबा हौरगनी असुमना लेबागासिगी ओइरक्लिबा फिबम असिदा मिटेंग थमलगा प्राइम मिनिस्टर नरेंद्र मोदी ना कोविड पैंडेमिक की फिबम अमसुंग वैक्सीन कापगी खोंजंग सिंग रिव्यू तौख्रे हाई लेवल मीटिंग अमदा पीएम मोदी ना कोविड पैंडेमिक संदोरक्लिबासी थिंगननबगीदमक लैरोन मंगागी हाबदी टेस्टिंग ट्रेसिंग ट्रीटमेंट कोविड एप्रोप्रिएट बिहेवियर अमदी वैक्सीनेशन की लालोंग सिंगी मतांगदा पनखी छत्तीसगढ़ रायपुर किलोमीटर 100 मुक चंगसिलगा बास्टार रीजन दा ngarangdagi माओइस्ट अमदी सिक्योरिटी पर्सनल अनिगी मरक्ता खुथोनखी तमथिरबा माओइस्ट एटेक असिदा जवान सिंगी हक्चांग 12 फंखिबगा लोइनना सीबगी मसिंगसु कुलहुमदोई सुख्रे अदुगा ngasisu amuk sukma amasung bijapur district ki tainaba areas da maoist singna landarakpadagi shahid oikiba singi manungda CRPF cobra battalion ki personnel nipan district reserve guard ki jawan nipan amasung bastaria battalion ki jawan ama yauri asigi sumathakta tongan tonganba security force ki jawan kunipan su asoka panangki अखोगी मनुंगदा फिबम थिना सोखिबा जवान 13 एयरलिफ्ट तौदना कोनुंग शहर रायपुर लायंगनबा पुरखरे सिक्योरिटी की मखुत्ता माओइस्ट 15 सीखी हाइरी असुमना छत्तीसगढ़ की माओइस्ट एटेक असिदा आसामदगी जवान अनि शहीद ओइबदा याउरी दूधनैगी बाबुल रभा अमसुंग बजालीगी दिलीप कुमार दासनी जवान अनिमक CRPF कोबरा बटालियन दगिने असम की CM सर्बानंद सोनोवाल अमसुंग मिनिस्टर हिमंत बिस्व शर्मना जवान अनि असिना लेखिदबदा अवाबसु फोंदोरखरे बांग्लादेश कोविड केस हेंगलकपदगी हयेंग निंगथौकाबा नुमित्तगी चेयोल अमगी ओइना थमगदोरिबा लॉकडाउन असिगी मनुंगदा कंफा लंबी इसिंग लंबी रेलवे अमसुंग डोमेस्टिक फ्लाइट सिंग याउना पब्लिक ट्रांसपोर्ट पुंबा थिंगजिनख्रे गवर्नमेंट अमसुंग प्राइवेट ऑफिस सिंगना मखोय मसा मसागी एम्प्लॉई सिंगदमक मसागी ट्रांसपोर्ट अककनबा मसिंग खरगी ओइना चेलहनगदौरी लोइनना अनोबा सर्कुलर थोक्तुना अथिंगबा कयासु थमलखरे पनबा याय ममांग चहीगी मार्च थादा कोविड पैंडेमिक थोक्खरबगी मतुंग ngasi नोंमाइजिंग नुमित बांग्लादेश ता ख्वाइदिगी यामना अनोबा केस 8,000 सुपना 38 फंखरे नोंमाइजिंग नुमित असिगी ओइना सिबगी मसिंगसु 59 यौखरे म्यांमार की मिलिट्री हुंता लेंगाकना सोशल मीडिया दा ममी ताहनबा ngamba mayambu थौना हापा सैसकपा अमसोंग मॉडल सिंग यावना सेलिब्रिटी निफुगी मथक्ता सोशल डिसओबीडियंस मूवमेंट ता थौना पी लोइनना CRPH पो सपोर्ट तौई अमदी लेबागसिगी शांति अमसोंग तंगदु लैताबदा अयेटपा पी हारदना चार्ज तौरखरे हौखिबा इराय नुमित मियोई कुनगी अहानबा लिस्ट अमा थोखरबगी मतुंग ngarang amuk अनिसुबा मियोई अनिसुबोइना मियोई कुनगी लिस्ट अमसु थोरखी एस्टरबु आसाम सुंग अनोबा पुंसिगी खुदमनी हायरदना म्यांमार की प्रोटेस्टर सिंगना ngasi एस्टर नुमित असिदा एस्टर एक्स स्ट्राइक कैंपेन सु चंगसिनखी रिपोर्ट मतुंगिना हौजिक फावबदा म्यांमार दा प्रोटेस्टर सीबगी मसिंग 453 सुखिबगा लोइनना फादुना थमलिबा प्रोटेस्टर सिंगी मसिंग सु 2,459 सुखरे हाइरी अमदी मालेम पुमदंगसी एस्टर पांगथोखरे गुड फ्राइडे निमित्ता क्रूसीफिक्सिंग तौदुना सीखिबा मतुंग प्रभु जीसुगी रिजरेक्शन निमित अदुनी एस्टर संडे हारिबसी ngasigi oina Arambay News Guwahati da Manipuri paw sandokchaba matang solution zabagaloina na tabiribasingbo mukasu hanna khurumjari